Higher Secondary School Sagol Tongbagi Mahai Masing Ningthina Hairaba Adubu Sotaraba Imungdagi Kangatlaba Mahairoi Singi Imungda Fisakon Yentokre. Kurumjari Am-Istv Paumin in Tabirba Simutaramna Okchari Pau Sandona Pizari. Recent Higher Secondary School Sagol Tongbagi Mahai Masing Ningthina Hairaba Aduga Sotaraba Imungdagi Kangatlaba Mahairoi Singi Imungda Fisakon Yentokpagi Tauram Ama Sagol Tongbada Leba School Asida Pangtokre. Tauramaduda Jet EO John Wandagi DIO of SS School Ningthozam Sandhyara Nina School Asigi Ocha Anina Lokalakliba Kongtang Asi Tagat Ningaini Ministry gi Program Sing Paikaliba Asi Mapung Oina Government School Singnani Program Sing Asi Paikatpaga Loinana Syllabus Loiba Nangnanaba Hotnabagi Taudang Asi Oza Singna Lauduna Lakli Masigi Matakta Oza Singna Mahairoi Singsu Lairi Khak Takpi Tambibada Natana Life Skill Leihanaba Amadi Personality Development Tauhanaba Hotnari Masimangna Government School gi Mahairoi Singda Life Skill Ningthina Leiba Ngamlibani Mahagna Oza Singna Larik Takpi Tambiba Khaknatana Voluntary Service Sing Chatharakpa Asi Thagat Ningaini School Asigi Oja Anina Lokalakliba Afaba Kongtang Asi Atopa Singi Tamjanafam Oiragani Imung Amada Sel Tumgi Awaba Mayok Narakpa Matamda Imung Adugi Mahairoi Singda Chauna Mami Tabata Natana Achoba Chaitheng Ama Supi Imung Aduna Sentok Leiraba Matamda Pumna Maki Yaifaba Oi Masigi Asangba Mityeng Asida Oza Bimola Amadi Rebecca Na Mateng Asi Pangbani Haiki Yentokiba Sakon Ahumadu School Asigi Oja Kumantem Bimola Devina Amadi Sewing Machine Amana Oza Lemapopam Rebecca Lanai Oina Laiduna Sotaraba Imungi Mahairogi Imungda P Kibane Tauram Aduda Recent Higher Secondary School Gi Principal Dr. Hazari Mayum Ripu Piarina President Urembam GP Gi Administrative Committee Gi Chairperson Sukham Joy Singna Marueba Mue Sing Oina Sarukyaki Association of CC School Alumni ACCS and Wangkai Ningthem Pukri Mapalgi Share and Care Auditorium the gathering in honor of distinguished medical personality of ACCS a Haibaki Mingda Ikai Kumnabagi Achamba Thoram Ama Pangtokre Thoram Masida CCR Secondary School Gi Sinfamdagi Potakraba Principal Okram Govardhan Singh Sinam Indrani Devi Laisram Rita Devi Housing Principal Oina Thaupu Bidibi Kulem Mem Tombi Devi Galoina Department of Zoology Retired Lecturer Yansambam Ibemhal Debina Atoiba Mitung Sing Oiki Ana Layenge Lamda Lisang Sina Matau Pangtoklakpada Natana Lebaki Awa Ana Matamda Achoba Thaudang Laura Kibagidamak Nat Kifi Amasung Sakang Che Lantoktuna Dr. Sinam Rajendra Singh Retired Head Department of Urology RIMS Dr. Adhikari Mayum Barindra Sharma Former Head Department of Transfusion Medicine RIMS Dr. Rajkumar Lenin Singh Former Head Department of Psychiatry RIMS Amasung Dr. Kwairapam Amit Kumar Singh Consultant Urologist Bavina Multispeciality Hospital Kabai Soibu Ikai Kumnaba Utki Tauramadugi Manungchana Retired Principal Laisram Rita Devina Mahaki Machana Yekpa Old Portrait Amamam Dr. Mari Asida Kudol Tamduna Ikai Kumnaba Utki Universal Friendship Organization UFO Western Headquarter No. 1 Konthozam Battalion Gi Makada Leiba Maitei Huyen Lalong Sintam Sangnen Sajjal Academy UFO Kabo Wakching Branch ki Ahanba Raising Day gi Thoram Pangtokre Bishnupur District ki Manung Chanba Kabo Wakching Kunauda Leiba Masa Sangnen Asigi Ngasi Pangtokiba Raising Day gi Thoram Adugi Manung Chana CI College Bishnupur gi Hana gi Lecturer Nongthombam Ibo Pishakna Hauna bi Matung Ena Ibudok Pakhangba Yekpa Malem gi Firal Chinkat Kibaga Loinana UFO gi member Kayana Firal gi Mafam da Salute Piduna Ikai Kumnabasu Utki Kabo Wakching gi Loyalakpa Community Hall da Pangtokiba Raising Day Asigi Mapung Thoram Aduda CI College Bishnupur gi Hana gi Lecturer Nongthombam Ibo Pishakna Athoiba Mitung Loyalakpa Thawgal Lupki Kabo Wakching gi President Kumantem Nimaina Thoram Mapu Amadi the Model Club Kabo Wakching gi President Khaba Mangang Rameswar Sanabam Yauna Atei Maruiba Muesingna Akhanaba Mitungnen Sing Oina Sarukyaki Paugi Marathana Atema Break Amatang Lominasi Admission open. Regular medical course for NEET UG 2027. Regular engineering course for JEE 2027. Course structure for RMC and REC. Free studentship. 50% fees concession. For more details, come and complete your dreams.
ꯍꯣꯡꯂꯛꯂꯤꯕ ꯄꯨꯟꯁꯤꯒꯤ ꯂꯝꯕꯤꯁꯤꯗ ꯑꯔꯩꯕ ꯆꯥꯕ ꯌꯥꯕ ꯃꯈꯩ ꯆꯥꯁꯤꯟꯅꯔꯤ ꯑꯗꯨꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯀꯌꯥ ꯑꯃ ꯆꯥꯗꯕ ꯌꯥꯔꯛꯇꯦ ꯆꯥꯁꯤꯜꯂꯤꯕꯁꯤꯡꯗꯨꯅ ꯑꯗꯣꯝꯒꯤ ꯂꯤꯚꯔꯗ ꯀꯌꯥꯝ ꯁꯣꯛꯍꯜꯂꯤ ꯈꯪꯕꯤꯕ꯭ꯔꯥ ꯂꯤꯚꯔꯅꯕꯨ ꯁꯣꯛꯂꯕ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕ ꯐꯥꯎꯗꯕ ꯄꯨꯛ ꯅꯨꯡꯉꯥꯏꯇꯕ ꯈꯣꯡ ꯍꯥꯝꯕ ꯅꯨꯡꯉꯥꯏꯔꯛꯇꯕ ꯑꯃꯗꯤ ꯀꯨꯆꯨ ꯀꯨꯃꯦꯟ ꯁꯦꯡꯍꯜꯂꯛꯇꯦ ꯈꯨꯗꯤꯡꯃꯛꯁꯤꯕꯨ ꯉꯥꯛꯊꯣꯛꯀꯦ ꯍꯥꯏꯔꯕꯗꯤ ꯖꯣꯂꯤꯞ 100% ꯅꯦꯆꯔꯦꯜ ꯁꯤꯔꯞ ꯑꯃꯗꯤ ꯀꯦꯞꯁꯨꯜ Jolip 100% natural syrup and capsule. Classic Hospitality Training Institute na chahi amagi course amasung Aviation and Hospitality Management gi tha taruki course ta mingchanbiba yaragani. Class 12 pass amasung masagi chahi tara taretagina kunmanga faubagi manungda leiba naha singna Hotel Imphal by Classic North AOC gi 3rd floor da lengthopiro. ꯃꯇꯝꯒꯤ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯑꯃꯗꯤ ꯑꯏꯪ ꯑꯁꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯣꯛ ꯊꯨꯡꯕ ꯑꯃꯗꯤ ꯈꯨꯕꯅ ꯆꯤꯡꯕ ꯇꯠꯇꯅ ꯊꯣꯛꯍꯜꯂꯤ ꯄꯨꯝꯅꯃꯛꯁꯤꯕꯨ ꯈꯨꯗꯛꯇ ꯐꯍꯟꯕ ꯉꯝꯂꯕ ꯀꯥꯐꯤꯗꯣꯟ ꯀꯞ ꯁꯤꯔꯞ 100% ꯍꯥꯔꯕꯦꯜ ꯄ꯭ꯔꯗꯛꯅꯤ ꯂꯣꯛ ꯈꯨꯕꯗ ꯅꯠꯇꯅ ꯅꯞ ꯃꯍꯤ ꯆꯦꯜꯂꯕ ꯑꯃꯗꯤ ꯈꯪꯅꯥꯎ ꯃꯔꯦꯡ ꯃꯔꯦꯡ ꯆꯠꯂꯒ ꯂꯣꯛ ꯀꯪꯈꯨ ꯈꯨꯔꯕ ꯀꯥꯐꯤꯗꯣꯟ ꯀꯞ ꯁꯤꯔꯞ ꯊꯛꯄꯤꯌꯨ ꯀꯥꯐꯤꯗꯣꯟ ꯀꯞ ꯁꯤꯔꯞ Leiren Jewelers na puthokchari Mega Monsoon Sales Adongi imung manungi ahongbo mamalda sana lepang ngamnaba machine saba sana khudikmakta supnatagi chada ama making charge khaktada lawiba yaragani maphamna Sega Road Thogdaba Boklaikai Imphal West Break matung makha tarakpa pauda how to use and how to take care LPG gas saiba Gipandam asagi makhada sekmai ningthau BLF sekmai jing bazar HDC club panthobi sanglenda pangthokre all gas Manipur state ke khusam naduna pangthokiba awareness program sing aduda all gas care AGC Manipur state ke manager SS Joy Prakash amadi AGC Manipur state ke field assistant su oriba sumang nilagi artist Happy Rajan Amadi AGC Manipur State ki caretaker Yumnam Asini Amadi AGC Manipur State official Kayana Sarukyake Nasigi program agi mahai masing ningthina hairaba adubu sotharaba imung dagi khangalaba mahiroi sing imung da fisa kon yen thokre Huzik fawagi oina Am-Istv na pizza ba paw matang asilo sinjare miteng tabir pumna mapu amukana khurumjari